Manipur ki Chief Minister Yumnam Khemchana ngarang Kangpokpida lakhiba amadi mahakpu Deputy Chief Minister Nemcha Kipgen MLA Haukotland Kipgen amasung MLA Lalingang Mang Kaugte ena taram na okiba moong adubu Kuki Human Rights Council KHRC amasung Kuki Youth Organization KYO na yaningdaba fongdurakli Lobani asina thadoraki cherol singda Chief Minister gi Kangpokpi khongchet asi Kuki miyam gi marakta chamam naba thokhanduna lamdam asida ing tappa fibam hanjillakpa haure haina miyam mangda lana uhannaba Thourangni Kuki jo miyam na khundaba mafamda Chief Minister na changbagi moral amasung constitutional right leite masigi matakta Kuki jo miyam gi aningba apamba amasung pandam sing Deputy Chief Minister Nemcha Kipgen MLA Haukotland Kipgen amasung MLA Lalyang Mang Kaugtena pumnamak mahut sinbe yaroi Manipur gi administration dagi tokhaiba demand kaidongnung da hongloi amasung yasinaba yaroi daba amani hairi Cherol Singh asina makha taraduna ground reality da security gi arrangement amasung buffer zone gi sensitive oibasing khangdana free movement lehan bahaibasi miyam gi punsida chaun singnaba ama oigani Buffer zone arrangement da ayetpa piba haibasi khatnaba hobagi kaihobani haina logani thogriba irang asida Kuki jogi mioi kaya laikhidre makhoi gi achumba ama puthoktriba fauba political development gi mityengda santi hanjile tangdu leitaba fiam leire haina loba yakiroi Kuki jogi miyam na haujik oirakliba political development sing mitsing nasing na yengadabani haina fongdrakli